Awang sekmai laipat laisram ningol hizam ongbi ibem chagi misiga mari lainana ngarang numit yungba matungdagi National Highway number 2 Imphal Dimapur lambi da Chatharakhiba Matam Kaktaba Bandh Yanaba Khara Purakpadagi Khudaktagi Matam Kharagi oina Handokhre misi asiga mari lainana semkhiba JAC dagi fangba pawgi matung inna thasigi taramapanda Regional Institute of Medical Sciences RIMS da yet thangba khongda operation tauram daida laikhidabani haiba awang sekmai laipat tagi Laisram Ningol Hizam Ongbi Ibem Chagi Misigi Langla Langjil Thidok Piu Amadi Misi Asida Chenaba RIMS Imphal Gi Staff Singi Mathakta Action Lokhat Piu Haina JAC against the date of Hizam Ongbi Ibem Chana Ngarang Numit Yung Bamatung Dagi National Highway number 2 da Bandh Chatharakhiba Tungda JAC gi mihut singa RIMS ki authority ganga sinungthil wari sanabada RIMS ki authority na misi asigi matangda kupna thigatlagani karigumba RIMS Imphal gi maikai digi asoiba yawramlabasu legal gi oiba action lawkhatkani compensation gi matangda shu mari leinaba center gi ministry da pukhatlagani haibagi thazaba pirakpadagi Bandh gi khongjang handokna naba warep asi lawkhibani hairi Bandh handokhiba Asigaloina Lambi Paring Asida, Panduna Leramba Pochai Puba Gari Sing Yauna, passenger Gari Sing Chatpa Hokre Hari.